mamaŋꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯆꯥꯎꯇꯣꯟ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯟꯅꯗꯤ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯐꯤꯕꯝꯗꯤ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤ ꯅꯣꯡꯃꯇꯁꯨ ꯎꯗꯦ꯫ ꯑꯔꯦꯡ ꯄꯨꯊꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯟꯇꯅꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯔꯤꯕ꯫ ꯃꯔꯛꯇꯕꯨꯗꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒꯅ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤ꯫ ꯇꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯕꯗꯤ ꯃꯈꯣꯏꯁꯨ ꯉꯝꯗꯦ꯫ ꯃꯇꯝꯗꯨ ꯂꯧ ꯁꯨꯕ ꯍꯧꯔꯛꯄ ꯅꯣꯡ ꯊꯤꯠꯂꯤ ꯆꯨꯕ ꯃꯇꯝꯅꯤ꯫ ꯆꯥꯎꯇꯣꯟ ꯂꯧꯕꯨꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯗꯣꯝꯆꯥ ꯇꯣꯝꯕꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯣꯔꯦꯟ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯄꯨꯔꯕ? ꯊꯤꯜꯂꯛꯎꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯍꯥꯞꯄꯝꯃꯣꯔꯥ?" "ꯏꯗꯣꯝꯆꯥ, ꯌꯥꯔꯅꯤꯗ. ꯆꯥꯛꯄꯨꯗꯤ ꯊꯣꯡꯕ ꯂꯣꯏꯔꯦ. ꯑꯦꯟꯁꯥꯡꯗꯨꯅ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯈꯔ ꯁꯥꯅ ꯆꯥꯅꯕ ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ ꯍꯜꯂꯛꯑꯒ꯫ ꯈꯨꯔꯥꯗꯤ ꯆꯠꯈ꯭ꯔꯕꯣ?" "ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ." "ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." ꯆꯥꯎꯇꯣꯟꯒꯤ ꯂꯧꯕꯨꯛ ꯑꯁꯤ ꯆꯤꯡꯈꯣꯡꯗꯅꯤ꯫ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤ ꯑꯃꯠꯇꯒꯤ ꯂꯧꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯍꯥꯛꯀꯤ ꯂꯧ ꯑꯗꯨꯈꯛꯅꯤ꯫ ꯃꯅꯤꯡꯗꯅ ꯆꯤꯡ ꯂꯩꯔꯦ꯫ ꯑꯅꯛꯄ ꯃꯐꯝ ꯑꯇꯩꯗꯨꯅ ꯁꯟꯖꯥꯕꯨꯡ ꯑꯣꯏꯕ ꯂꯝꯍꯥꯡꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯍꯨꯏ ꯑꯃꯨꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯍꯨꯏ ꯑꯗꯨ ꯆꯥꯎꯇꯣꯟꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯐꯝꯅꯤ, ꯄꯣꯊꯥꯐꯝꯅꯤ꯫ ꯃꯃꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯣꯟꯖꯕꯅꯤ, ꯁꯅꯥꯃꯇꯨꯝ꯫ ꯆꯥꯎꯇꯣꯟ ꯂꯧꯔꯥꯡ ꯁꯨꯅꯕꯒꯤꯗꯃꯛ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯗꯨ ꯄꯥꯏꯔꯦ꯫ ꯃꯉꯛꯇ ꯈꯨꯗꯩ ꯑꯃ ꯌꯦꯠꯁꯤꯜꯂꯤ꯫ "ꯁꯅꯥꯃꯇꯨꯝ, ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯂꯥꯛꯑꯣꯅꯦ, ꯊꯦꯡꯉꯦꯅꯦ, ꯃꯤꯅ ꯂꯣꯏꯅ ꯍꯥꯟꯈꯤꯕ ꯇꯥꯔꯤ." ꯉꯁꯥꯏ ꯃꯈꯩ ꯃꯁꯛ ꯎꯔꯝꯗꯕꯅꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯁꯅꯥꯃꯇꯨꯝꯗꯨ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯒ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯔꯦ꯫ ꯆꯥꯎꯇꯣꯟ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯁꯅꯥꯃꯇꯨꯝꯗ ꯅꯣꯛꯂꯒ, "ꯃꯔꯝ ꯃꯣꯛꯏꯗ, ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯊꯣꯛꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯦꯟꯗꯣꯏ ꯆꯥꯕ ꯐꯥꯎꯗꯝ ꯁꯦꯜ ꯂꯧꯕꯗ ꯌꯥꯝꯅ ꯈꯨꯜꯂꯧ ꯊꯤꯕ ꯑꯔꯤꯛꯄ ꯇꯣꯝꯆꯥ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯕꯗꯒꯤ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯇꯣꯝꯆꯥꯗ ꯆꯥꯎꯇꯣꯟ ꯍꯣꯏꯒꯤ ꯂꯧ ꯕꯟꯗꯥꯟ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯐꯥꯎꯗꯝ ꯁꯦꯜ ꯄꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ꯫ ꯆꯥꯎꯇꯣꯟ ꯎꯕꯗ ꯇꯣꯝꯆꯥꯅ, "ꯆꯥꯎꯇꯣꯟ, ꯂꯧꯕꯨꯛ ꯆꯠꯇꯣꯔꯕꯣ? ꯈꯔ ꯀꯟꯅ ꯍꯣꯠꯅꯧꯀꯣ. ꯃꯃꯥꯡ ꯆꯍꯤ 2-3ꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯅꯥꯇꯩ ꯆꯥꯗꯦ, ꯐꯧ ꯌꯥꯝꯅ ꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯂꯧꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯣꯡ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯒꯗꯕ ꯃꯥꯜꯂꯤꯅꯦ." "ꯍꯣꯏ ꯃꯥꯃ." ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯕ ꯇꯣꯝꯆꯥꯅꯤ꯫ ꯀꯨꯝ ꯀꯥꯡ ꯐꯠꯇꯦ ꯍꯥꯏꯔꯕꯗꯤ ꯈꯔꯗꯁꯨ ꯌꯦꯡꯕꯤꯗꯦ꯫ ꯃꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄꯗꯤ ꯐꯧ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯃꯌꯦꯡ ꯇꯥꯅ ꯂꯧꯗꯦ, ꯃꯆꯤꯟꯗ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯆꯥꯎꯇꯣꯟ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯏ꯫ ꯍꯥꯀꯨꯝ ꯑꯃꯒ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯧ ꯄꯥꯟꯈꯤꯕꯅꯤꯀꯣ꯫ ꯃꯥꯒꯤ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯈꯤ꯫ ꯈꯪꯗ꯭ꯔꯦ ꯀꯨꯝꯁꯤꯁꯤꯅ ꯀꯔꯝ ꯊꯣꯛꯂꯒꯕ? ꯏꯃꯥ, ꯕꯥꯕꯥ, ꯑꯩꯁꯨ ꯌꯥꯎꯅ ꯅꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯐꯥꯎꯗꯝ ꯁꯦꯜ ꯄꯤꯕꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯂꯧꯐꯝꯁꯦ ꯃꯥꯃ ꯇꯣꯝꯆꯥꯗ ꯄꯤꯈ꯭ꯔꯒꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯟ ꯊꯨꯝꯅꯤ, ꯅꯨꯡꯁꯤ꯫ ꯍꯣꯏꯗ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯋꯥꯔꯛꯂꯁꯤꯕꯨ ꯆꯍꯤ 2-3ꯃꯨꯛ ꯂꯩꯔꯗꯤ ꯁꯦꯟꯗꯣꯏꯁꯨ ꯀꯣꯛꯂꯅꯤ꯫ ꯋꯥꯔꯁꯨ ꯋꯥꯅ ꯍꯣꯠꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯆꯠꯂꯤꯉꯩ ꯂꯝꯕꯤꯗ ꯃꯤꯅ ꯀꯧꯔꯛꯄꯒ ꯇꯥꯗꯦ꯫ ꯋꯥꯖꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯕ ꯑꯍꯜ ꯑꯃꯈꯛꯅꯤ, ꯄꯛꯆꯥꯎ꯫ "ꯍꯥꯏ ꯆꯥꯎꯇꯣꯟ, ꯀꯔꯤꯅꯣ ꯅꯪꯗꯤ ꯎꯪꯗꯨꯅ ꯆꯠꯂꯤꯗꯨꯕꯣ? ꯑꯩ ꯈꯪꯉꯤ ꯅꯪꯒꯤꯁꯤ ꯀꯨꯝꯁꯤ ꯆꯍꯤꯁꯤ ꯐꯧ ꯀꯌꯥꯝ ꯊꯣꯛꯇꯣꯏꯖꯥꯠꯅꯣ? ꯐꯧꯗꯝ ꯁꯦꯜ ꯄꯤꯈ꯭ꯔꯒ ꯍꯥꯀꯨꯝꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯆꯥꯅꯕ ꯑꯃꯨꯛ ꯂꯦꯝꯍꯧꯔꯣꯏꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ." ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯕꯗꯨꯗ ꯆꯥꯎꯇꯣꯟ ꯅꯣꯛꯂꯒ, "ꯈꯨꯔꯥ, ꯑꯗꯨ ꯅꯠꯇꯦꯗ, ꯁꯨꯝ ꯇꯣꯉꯥꯟꯕ ꯋꯥꯈꯜꯅꯤ." ꯂꯤꯛꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯇꯣꯝꯆꯥ ꯍꯥꯏꯗꯣ, ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯁꯛꯇꯥꯗꯣ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯋꯥꯔꯦꯗꯀꯣ ꯏꯆꯥꯁꯦ꯫ ꯏꯕꯨꯡꯉꯣ, ꯈꯨꯔꯥꯅ ꯍꯥꯏꯔꯤꯁꯦ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯅꯪꯒꯤ ꯂꯧꯐꯝꯗꯣ ꯇꯣꯝꯆꯥꯗ ꯄꯤꯊꯣꯛꯈ꯭ꯔꯣꯗ꯫ ꯌꯦꯡꯉꯣ, ꯏꯆꯥꯅ ꯇꯤꯟꯐꯥ ꯀꯛꯐꯩ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯅꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯕ ꯃꯈꯩ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯅꯪꯅ ꯋꯥꯔꯤꯗꯨꯒ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯤꯕꯗꯨꯅ ꯍꯦꯜꯂꯤꯅꯦ꯫ ꯈꯨꯔꯥꯗꯤ ꯌꯦꯡꯕꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦꯅꯦ." "ꯍꯣꯏ ꯈꯨꯔꯥ, ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯒꯦ." ꯁꯦ ꯈꯨꯔꯥ ꯋꯥ ꯍꯥꯏꯒꯦ꯫ ꯂꯧꯐꯝꯗꯣ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯃꯗꯨꯗꯒꯤ ꯃꯃꯜ ꯑꯍꯦꯟꯕ ꯈꯔ ꯑꯃꯁꯨ ꯐꯪꯒꯅꯤꯗꯅ, ꯃꯗꯨꯁꯨ ꯇꯨꯡꯁꯤꯜꯂꯨ, ꯑꯗꯨꯒꯅꯦ ꯂꯪꯐꯩ ꯆꯠꯂꯨ꯫ ꯏꯕꯨꯡꯉꯣ, ꯌꯥꯝ ꯀꯥꯟꯅꯕꯅꯤ꯫ ꯅꯪ ꯈꯨꯔꯥꯁꯨ ꯏꯆꯥꯒꯨꯝꯅ ꯊꯕꯛꯁꯦ ꯄꯪꯁꯨꯗ ꯁꯨꯔꯝꯃꯤ,
iyangase kangtrika kangadana langfaida chalubadagini hojik nang khurana chaba thakpa watapada nungaina leiribase ibungo nang wakhal khaluko asumna wari sana sana lai Chaoton su magi lokfam yaure ngakti yetliba khudaidu kokset oina onthokre sanamatum lamna chatkinuko ai thabak suba horadabani sanamatumdo yamna khangba mana mamaido fefet hairaga gau gau khongduna manak adwaida manam sut chut namduna koichat chatli Chaoton mathanda wangangli lauri suyali kumshi chahigidi khara wata padana puthokpiyuko labuk leima ima ibema aigisu nungaiba matam kaido amukta dipibiyuba pakhang hanuba ai mingondagi nibasi kaije idom chahoidagi niba phawba heki kai chahi anise chara ani suna inthi nungaina chara khidrabani chingjin poinu matamdadi kayada wana hotna jaba aina thabakta kanna mai onsinkhre wangang basu lepkhre sendoi chaba tomcha sendoi thawuraga halai hai mama tabra ising kita puthora uhe sor sangna amuktang hontharaga ha sadau hek thungidako matek asi khak chatpasida imai pema wabana fere fere hairene aibo magi nupi amuraina ising nupi isingdu hauna thaklaga khara ne hektaida as ahal usilakwa haibase nungai fam khangda haibado hek chumdauri dako swai mate kitang ni chatluba atopa lebakta khongna chatpadawna sadau thungi wabana amurei adom tapna haijarai nacha nupa anile nasu nupa pakhang pharaba amasu leiribani masa ma uphaba akanbu moida adom chathalabasi yai ahal oiraba nangna chatladi adom wajaba tabani tomcha sawra hai tumin leyu pakhon hek tharurabadi awamal piyu hekta haine mapaigi pakhon thababa ichasu isusu awamal han hekta mangthai haima adubu khara kok pibiraga loire kayam haidana no moisu moigi thokpa tongana chajari aikhoida yete nong phadok adu pibadi yai kaino ichani isuni hoi hoi yarse nupa khara khara pukjal chawthokpadi phaiko hayeng narak yeglaga sana lupaduna kemta kana roiko haibide haino aduga ne ai kainomtaga haigi karino hayuna sana sabiyu haibra khuzi sabiyu haibro amurei tapna ho amata nati kumsidi kumkangi mawong yenglaga Chaoton gi laksando lawsi hakumsu yamna wana ujabani angangduna kumkang phatte khangna chahi amagi soidaba yadabado chap chana lawibado nungaiteba angangdo phau yamna lemhaude hai chara amawam charaga madom chahoina kharapi tawraga yamna wana kumse yawra in is nangdi yamna khangina nate nangna aduk yamna nungaitridubu ngasaidagi tagi yawna tabani Chaoton kaine hekta atamna paline nate moi mapaduga nanga kaba khangnarambro amurei sauna tuka chehe laima adubu wane na nganglidubu nasana thanta ikaidro khul asida khwaidagi fibam soklibase Chaoton ni minungsi kharadi utbiba phabani tungda kari oirakani tamba ngamba nate icha isu horotliba mayamsigi kharasu khanbiyu kaidauge tungi khalagani ni aina liksilibase isu suron haktak phau karaga charsu loidanaba haiduna yengu Chaotondo aina nungaitribani haiduna magi laksando khajik lawre khalo atai mayamdusu oida padaba pangaida hairaga wana tana pirakladi ai khaktani mangjadoise mina aibu apangba siram dawribani ne hera minungsi haibase pangutu utpa yapontene tanjaduda machanupi tharo tholaklaga ima pabana haise yam chumi aisu yaningi amada khajik minungsi ulubada yai haidana loina lamdamnarakadoini pabagi wakhalonse aidi sawgali hoi noi na pana chase waga amate he ngangjaningde nangsune leisabini khara wakhal khal yamna napal tawgan migi awabadane saru khara yawko Chaoton gumba pattatpa amada waithongjani ko tomchana lawkhalai
Chathu hei, tugatse, taningde. Asuk yamna lara chudanaba miduda, chindung inabawa, taningde ko. Handak chahi sidadi, magi lofamdo, aina upaya ama tawraga loksingadawribani. Hera, icha nupi amakak yawbagidi, ina kaya khunba nupa ama, aina sinba loirabani. Amurai mamit mana lauthoklaga. Haima, nate, Chaoton na kaya mo akaiba tawbagino. Adok minusi leitridba, nupa nangba. Kaya di kuire, mama mapasiba se. Loksan khara tit pibas ne di oiba yaroy ne. Ay se, yampuk pamalabani. Machanupi tharos tu pangsilai. Hoy ni he baba, magi lofamdo, ay koy namunba matamda, magi damak pambom tingbinaba kanasu leidaw mande. Laura se sengba, usitaba male, magi se, asukuiraba matamsibu. Aduni, asonbadagi khara namhadana laudrabadi, natro. Noy na pa na chasidi kainom nina. Ay da changjakragi, waga amta ngangjarar. Chaoton su ayuki oinadi tabak suba loislagi khanduna magi marup sanamatumbu kaurai. Sanamatum, lau hai. Haujik ayuki dilosilase. War. Nong sisu tili adum churaga lay. Kana chubas nate. Handakti ising maisingse. Kharabu nungaidaw maline. Phareda chujarasan. Chahi ani ahum suraklabani. Ikang thoklise. Natra sanamatum. Huidusu yamna khangbadawna mai fet hairaga go khonglai. Mayum yaure Chaoton ma lakbu ubada madom chana. Lao, nang lakpa ngairami. Ensang kado thonguran pulap charsi. Lao, ngasidi nga thongena. Chaoton makok haifet hotlaga. Khawrang na ngaijaribani. Madudabu haibiraklabadi haidana. Pharida, ay iru amta fatlu zathogi aduga lagi. Madom chagi machanupaduna. Tada, nangi chak saruktusu thiramage. Pukhamdo puramage. Lao ko sasat. Ay chak yam lameba. Ngasay ayuk charawande. Hoy, kuiro oy ay. Prap iru zarure singboy singdaboy chanchilai. Makhura hoigi mangolomda. Chaoton. Kari enchangno idomcha. Charu yen thonge. Lu thumbada changlamba nga macha kharaga maroi napakpi kharaga hapaga nganam ama nami. As harinda side. Khut animak changdana hekta maimit khangda khai nammagi. Mayamdo ngai hakti chak lambagi mayaina wa amata ngangnadana kit namduna charnarami. Pukta khara tanabadagidi makhurana. Karigino nang ngasidi thengina. Phaido machobodo loisilamgena tawada thengdokhre. Ngaiko wa haigi. Haujikti lausing subu matamnina chak isingdo aikhoida pulap chasi. Nangi lawfamduna aiga naknaramlabadi kitadasu mating pangbiba yabado. Nangna maningda aina mamangdo oire. Madom chana amuk. Aduni ayuk nganta chatlaga thabak wana sururaga amuk chak thongbodo nangbu warani ne. Nahan kai lausing sudringai matamdabudi phai. Chaoton su harauna. Hoi domcha. Makhurana amuk. Aikhoiga puna adum chaba yabani. Nangni hekti yadeda ko. Khura, aisu ikaiba aduini. Tanjaduda makhuragi machaduna. Tada, pamomdagi itari kaigino. Madom chana. Haima, kakhoi munkraba. Mahanini, sida taraga leirini. Chaoton prap thoklai, angangdusu inarai. Hairai. Iru zuluzaraga kakhoi phau tanaba luzade. Chaklamandana ising juai launa chaitharakpani. Kakhoi masu chaklamandana fanakana napchabajani. Angangduna amu. Pakhang aribadagi tholokpa isisu ngangsang hek ngangine. Kari haiba haujikida amuka haro. Angangduna noklaga. Tada nang chahi kya surage. Aiba yamdrida. Tranga khara henda ngaida. Angangduna noklaga. Tara manga kaina. Ahom thibidara, mari thibidara. Ho amatana chadabado. Ani thibida oibado. Ngahak pothanaraba matung nungthil amuk low suba chatnagadawribani. Potharingai talaktuda madom chana tapna Chaotonda
Nangbu yum kai panaba tawrasidana matam henkhrani ne nathanda adumna leiba yaroi ne Chaoton sor sangno hontharaga Idomcha chahi ahum mari sidadi ai loksan pibagi wakhal sida ai kok sida kemta changadabu manre Makhuranasu Magi Tomcha haibadusu pukchel pikraba mini Magi loksanduna maram oiraga punsido adumna adum leibadi yariko ai isa fauba chara ani suna chaba phangjadri sidabu migi machado amu kari pijadoino As ai kokse pokhaidor sigi wase toksida Ngahak pothanaraba matung nungthil amu labuk chatnaba thoklai Lamida Chaotonna somlakpada nupa macha khara thengnarami Furit chulitte mabuk mana tahi kangadana Kudainena tawridusu mapandusu khuru kabada khuru da leigadaba khudaido phaigandani leirise Khareksu muri kari nauri amamamga mayam maraktagi amana Ta Chaoton thangnaba leikaigi maiba ahaiba amana Ta Chaoton bu hangame ngasai Chaoton chaplepi angang singduda fazna mamaidu leisilaklaga yam khangning na hanglai aibu hangiba kaigino haisiba maram kadi khangbro noiba aiko yumdadi laktena angang duna maram dedi khangde atopa amana aina haifeta hawbadadi hidak amagi ni hai noigi yumda changlaktabra haisiba Chaoton wakhal haifet khallaga Kanam changaktida aina uhawdabrane natida kanam laktida Angang singdo pulap walauna noklaga khara haisingba amana hairai Oh pakhang hariba thirai ne hidak thage ye Moi adaidadi pakhang hariba se amta phangdre ye Chaoton yam thina haibadi natte kanagumba oirabadi yam thina cheibibasu yai Hai Nura ithang khai nathaki ahaldaga karyam ka thainaradana Tanjaduda karamba naroldagi karamba marumdagino khangde ayakpa khonjal amana hekta hutlaga lai Is pakhang ariba khumutho nana kayam hena phazaradana ha aigi chabu nura thangi kaina angang singna haido chumdro namai ikai ge dileite angang daga muk onchiladana Yengthokibada ure nungthil numidang wairam kongnang makhong aduda singju hege yonbi ibok bisaki potfamda wathi ngangbada makok chingbi leikaigi mau chinganbi ama oiramle Chaoton mabukningdu yamna nungsirai mamitta pi ira chelai magi kana leite matik usittabagi mami amadi ubagum tawi magi michangda wangangbinaba kanasu leite khumlaroi khanduna khumludre kari sukanararoi khanduna nokfetamak tawduna amuk chatpa hawi Maithiraba amagum chatkibaduda michang changbinabaga leibaga angang singdudi hena harau mathoi kakhre Pakhang ariba khumutho nupi phangdabo Asumna chatna laknari Chaoton karisu khumludre tasinadaba saduna adum chatle Ngayaki matungda angang singdu kaiduna chenbagum tawi onthokduni yenglubada Potfam phambi ibok pisakna sajai asangba ma pairaga hairakpada angang singdu chenkiba oiramle Sawna laurai Thorai macha singse thakha khangdaba warak watemdaba nathaki ahanda matung mana usit thawoidaba hek tawbada ain thengnabada nareido kakthakadabani noi nakhonglana khutla ama thude kadabani Ngasagi angangi mamadu machin kalabasu ibok pisaknadi kaisu tade Ahal adu yamna ichang thawbini macha masu warak watembada thawna leibada miga khatnabada mabu namhatpa ngamba leite khul aduda Chinganbi angang mamaduna saurangnana As idon chaina fudrasu phajna dum haiba yabadubu angang nabu kari khangdoino Chaoton hana nura thang hairakpani adui moisu khumlakpani Macha soklabadi hek sauningba
ꯃꯆꯥꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕꯗꯨꯗꯤ ꯍꯦꯛ ꯈꯪꯗꯕ ꯏꯕꯣꯛ ꯄꯤꯁꯛꯅ ꯂꯥꯎꯔꯛꯏ꯫ ꯍꯩ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ, ꯑꯩ ꯂꯣꯏꯅ ꯇꯥꯏꯅꯦ꯫ ꯍꯦꯔꯥ, ꯅꯆꯥꯅꯁꯨꯗꯣ ꯍꯥꯟꯅ ꯋꯥꯔꯛ ꯋꯥꯇꯦꯝꯃꯨ, ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯊꯛꯀꯤ ꯑꯍꯜꯅꯤ, ꯎꯗꯈꯩ ꯍꯜꯂꯤꯕ꯫ ꯅꯃꯥꯡꯃꯛꯇꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯥꯁꯤꯡꯗꯨꯅ ꯂꯝ ꯍꯦꯜꯂꯤꯕꯗꯣ ꯀꯔꯤꯝꯇ ꯉꯥꯡꯗꯕ꯫ ꯅꯪ ꯑꯣꯏꯅ ꯁꯥꯖꯩꯁꯤꯅ ꯀꯜꯂꯛꯇꯅ ꯑꯔꯦꯝꯕꯗ ꯍꯦꯔꯥ꯫ ꯍꯩ, ꯆꯥꯎꯇꯣꯟ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯆꯥꯎꯇꯣꯟ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯥꯛꯏ꯫ ꯇꯣꯟꯈ꯭ꯔꯦꯗꯀꯣ ꯂꯝꯖꯥ ꯁꯥꯔꯥꯒꯤ ꯃꯄꯣꯛꯁꯦ꯫ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯤꯒꯤ ꯁꯦꯟꯗꯣ, ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩ ꯌꯨꯝ ꯄꯥꯟꯕꯒ ꯆꯪꯗꯦꯗ꯫ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯂꯩꯕ ꯀꯥꯏꯁꯦ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯇꯪꯁꯨ ꯂꯩꯔꯝꯃꯨꯗꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯅꯕ꯫ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯒ ꯅꯠꯇꯅ꯫ ꯃꯤꯒꯤꯗꯤ ꯌꯦꯡꯉꯨ, ꯑꯩꯅ ꯊꯤꯅ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯕ, ꯆꯨꯝꯅ ꯋꯥ ꯍꯥꯏꯔꯨꯕꯕꯨ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤ꯫ ꯅꯣꯏꯗꯤ ꯑꯩꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯄꯣꯟꯇꯦ꯫ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯐꯥꯎ ꯑꯩꯒꯤꯗꯃꯛ ꯅꯈꯣꯏ ꯅꯣꯡꯃꯇ ꯐꯥꯎ ꯆꯣꯡꯊꯣꯛꯄꯤꯔꯛꯇꯦ꯫ ꯅꯣꯏ ꯌꯥꯝ ꯐꯠꯇꯦ, ꯌꯥꯝ ꯐꯠꯇꯦ꯫ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯄꯅ ꯂꯧꯕꯨꯛ ꯌꯧꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯑꯃꯨꯛ ꯆꯨꯔꯛꯏ꯫ ꯂꯧꯁꯪꯗ ꯆꯪꯗꯨꯅ ꯅꯣꯡ ꯇꯨꯞꯀꯅꯤ ꯍꯥꯏꯕꯁꯨ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯧꯐꯝ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯃꯤꯠꯇ ꯄꯤ ꯏꯔꯥ ꯆꯦꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯊꯟꯇ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯇꯞꯅ, ꯏꯃꯥꯅ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧꯐꯝ, ꯏꯃꯥ ꯏꯄꯥꯃꯛꯅꯤ ꯈꯟꯅ ꯃꯤꯅ ꯃꯨꯟꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯧꯐꯝ ꯑꯁꯤꯗꯕꯨ ꯀꯟꯅꯕ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯕꯁꯦ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯃꯥ, ꯕꯥꯕꯥ, ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯨ꯫ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ, ꯏꯃꯥ ꯏꯄꯥꯅ ꯂꯧꯕꯨꯛ ꯆꯠꯄꯗ ꯑꯩꯕꯨ ꯃꯌꯥꯏꯗ ꯆꯠꯍꯟꯗꯨꯅ ꯅꯥꯀꯟꯗ ꯅꯈꯣꯏꯅ ꯆꯠꯇꯨꯅ ꯅꯈꯣꯏꯒꯤ ꯅꯈꯨꯠ ꯑꯅꯤꯗ ꯑꯩꯕꯨ ꯁꯝꯍꯟꯗꯨꯅ ꯄꯨꯕꯤꯈꯤꯕꯗꯣ꯫ ꯂꯥꯛꯑꯣ ꯏꯃꯥ, ꯕꯥꯕꯥ, ꯉꯁꯤꯗꯤ ꯑꯩ ꯏꯊꯟꯇꯗꯤ ꯆꯠꯂꯤꯁꯦ꯫ ꯑꯩ ꯏꯊꯟꯇ ꯂꯧꯕꯨꯛ ꯆꯠꯄꯁꯦ ꯌꯥꯝ ꯋꯥꯔꯦ꯫ ꯃꯤꯅ ꯑꯩꯕꯨ ꯂꯛꯅꯔꯛꯄꯗ ꯑꯩꯒꯤ ꯃꯤꯆꯪ ꯑꯃꯨꯛꯇꯗꯤ ꯆꯪꯕꯤꯌꯨꯕ ꯏꯃꯥ꯫ ꯇꯥꯔꯝꯂꯦ, ꯎꯔꯝꯂꯦ, ꯅꯈꯣꯏꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ꯫ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ, ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯅꯨꯃꯤꯠꯇꯣ ꯆꯥꯎꯇꯣꯟ ꯊꯕꯛꯀ ꯑꯝꯇ ꯁꯨꯈꯤꯗ꯭ꯔꯦ꯫ ꯅꯣꯡ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯈꯪꯗꯦ ꯇꯥꯔꯛꯂꯤꯕ ꯅꯣꯡ ꯑꯗꯨꯗ ꯆꯥꯎꯇꯣꯟꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯌꯥꯎꯔꯕ꯭ꯔꯥ? ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯐꯅ ꯀꯨꯏꯅ ꯋꯥꯈꯜ ꯈꯟꯅ ꯀꯞꯂꯕ ꯃꯇꯨꯡ ꯆꯥꯎꯇꯣꯟ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯕꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯑꯗꯨꯝ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯡꯗꯕ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯕ ꯑꯇꯤꯌꯥ, ꯏꯍꯥꯡ ꯍꯥꯡꯕ ꯂꯧꯕꯨꯛ꯫ ꯃꯇꯝꯗꯣ ꯆꯥꯎꯇꯣꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯂꯧꯕꯨꯛꯇ ꯍꯪꯒꯥꯝ ꯃꯄꯥꯜ ꯁꯥꯔꯤꯕꯗꯣ ꯂꯣꯛꯄ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯇꯣꯟ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯃꯥꯅ ꯂꯥꯎꯔꯛꯏ, ꯍꯩ, ꯅꯪꯕꯨ ꯍꯪꯒꯥꯝ ꯃꯔꯛꯇ ꯆꯦꯟꯒꯅꯣꯃꯤ, ꯃꯄꯥꯜꯁꯤꯡꯗꯣ ꯂꯣꯏꯅ ꯀꯦꯟꯕ ꯇꯥꯔꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯝ ꯍꯦꯜꯂꯦ ꯃꯁꯦ꯫ ꯆꯥꯎꯇꯣꯟ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ, ꯕꯥꯕꯥ, ꯏꯃꯥꯅ ꯐꯨꯗꯧꯔꯦ, ꯕꯥꯕꯥ, ꯏꯃꯥꯅ ꯐꯨꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯒ, ꯏꯍꯦ, ꯁꯥꯟꯅꯖꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯀꯌꯥ ꯃꯥꯡꯅꯤꯒꯦ ꯏꯆꯥꯅ ꯁꯥꯟꯅꯕꯕꯣ? ꯄꯤꯛꯂꯤꯕ ꯆꯥꯎꯇꯣꯟꯅ ꯃꯃꯥꯗ ꯁꯨꯒꯠꯇꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯏ, ꯍꯥꯏꯔꯛꯏ, ꯅꯦ, ꯕꯥꯕꯥꯅ ꯁꯥꯟꯅꯧ ꯍꯥꯏ, ꯑꯩꯗꯤ ꯑꯃꯨꯛꯀ ꯁꯥꯟꯅꯔꯅꯤ꯫ ꯍꯥꯟꯅꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯃꯨꯛ ꯁꯥꯟꯅꯈ꯭ꯔꯦ꯫ ꯃꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯏ, ꯁꯅꯥꯊꯣꯏ, ꯂꯥꯛꯑꯣ, ꯅꯨꯡꯁꯥꯗ ꯀꯨꯏꯅ ꯆꯦꯟꯃꯜꯂꯦ, ꯏꯁꯤꯡ ꯊꯛꯑꯣ ꯂꯥꯛꯑꯣ, ꯀꯕꯣꯛꯀꯁꯦ ꯆꯥꯊꯣꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯉꯥꯡ ꯍꯥꯏꯔꯦꯗꯅ ꯉꯥꯃꯨꯛ ꯆꯥꯎꯔ ꯂꯥꯛꯑꯣ ꯍꯥꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤꯗꯣ꯫ ꯇꯞꯅꯒ ꯂꯥꯛꯇꯦ, ꯆꯥꯎꯇꯣꯟ ꯑꯃꯨꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯌꯧꯔꯝꯗꯥꯏꯗ ꯈꯨꯗꯤ ꯍꯥꯏꯐꯦꯠ ꯊꯤꯒꯦ ꯇꯧꯏ꯫
mapana machabu phat launa ngakpi hairei tapna chatluine nangbo chenganu ne Chaoton noklaga tuhaudre matagum yamna haire single khanjaduna kana chelasu tubide aidi aise yam haitra baba mamana is yam haiko mi machadi yam hai se chabiro kabok chariba machaduna piruk hekliba mamaduda hanglai ima kaino dubo mari dubo nahan muki yamna khabadunina as hore nungdang adu iroladi ai chak charoi ado chaningde yam khai hore nungdang sigya khabase chaningdradi hauji yum hankibada ngausinaba yade chenba yade yamna maramokpa angang amo oina lemna chetkadaba kesinaba siyar kapsinaba siyar Chaoton mangak nomi hoi haibagi mawangda asumna makhoi ahum halakle pikliba Chaoton na mayaida mama mapa anina matai da makut chambiduna lai Chaoton na ima ai hauji nangna haiba inbanina horen kai ensang pijadoino ahabu pijadoini pikliba Chaoton koi chenduna sanarubagine kabok charaga chelubagine masadu imun munthare hakam toina challe mamitsu uirum taurakle tumning mandana layeng ifai fairaga hairei ma ai tumninge pobiyo mamaduna machabu fat yam thuna posin bikre kayada nungaina tumjariba aki akhang leitana kanabu giruni apokpana nakta leiri apokpi imagi nanganda na hongna chetna pobi babu tanjaduda khonjel ama tarai Chaoton lao chak charurase hagolomi nangbo mit pang thorakpadadi ngasai mayamdu komlen manglan oiramle Chaoton gi phamung nakanda madom chaga makhuraga na mabu tumba hodoklammi Chaoton mitta pi ira chelai thingba ngamdraduna makhol thokna kaplai makhurana Chaoton gi lengjumda nantharaga hairei kaidore ha kaidorage Chaoton ngeha kaplaga khuraton ai hiningre ai yam buari imaga pabagasu hauji ai gi mangda uram ai bu lawba lakpa oi bazala ai hiningre madom chana hai adumaina haiba hauna dene ai khoi leiri sidi lao chak charurasi fana kuine yade adubu namduna them nauduna chak chanaba pukhre chak toklaba matung Chaoton bu amuk thilakpada makhurana ichagi damak ai khoi leiri sidi adugumba phatabu wakhal khanba yade asukuina warak lagabo ichagi su nungaiba matamna ngaiduna leirabani ne phare pothajaro Chaoton wakhal khanbadi lepte miyoibagi punsi hininge haiduna su kanna hotnarabasu yadeko sining hiningre hairabasu yadeko yamna chayet khoya naida hoida hingba yariba makai hingba haibaduni lawmi singi harauba matamni chahi ama chanaba warabasu wana harauba amaga loinana hotnajaba matamni ayuktu Chaoton su makhuraga labuk maikai panglakle tholakpada haifet wari sanai makhurana ibungo nangi lorang subado nangna thantana adum yagadra khurasu yawiura yarni khura lawlingba khawba yeiba adukhak khulang oina yarnida atai lohon phoiba khotpadi ithanta adum yarnida imanaba khara hairaga hai mong yengagi nangi lofam sinane mayamdagi khara lapna leibasida aisi yausinbase hekta ngamde phare chaluro dudi lambida Chaoton gi matau mera thengnarami merana itaw kuireda udaba nakhoida ngahak to koithorake khanbane hekta sangde Chaoton noklaga kari thabak khotnabagino adug yam chiliduba
ꯑꯩꯗꯧꯅ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ. ꯃꯦꯔꯥ ꯅꯣꯛꯂꯒ ꯑꯁ ꯑꯣꯟꯊꯣꯛꯄ ꯋꯥꯕꯨ ꯍꯥꯏꯔꯦꯗ. ꯑꯉꯥꯡ ꯃꯆꯥ ꯉꯝꯗꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯑꯁ ꯕꯤꯕꯨꯂꯥꯒ ꯆꯨꯏꯗ. ꯃꯤꯔꯛ ꯅꯥꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯃꯦꯔꯥꯅ ꯍꯥꯏꯔꯛꯏ. ꯏꯇꯥꯎ, ꯃꯤꯅ ꯍꯥꯏꯕꯒ ꯂꯧꯔꯨꯅꯨꯀꯣ. ꯑꯩ ꯏꯁꯥꯒꯤ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯨꯄꯤꯒ ꯊꯤꯔꯨꯈꯤꯅꯨꯀꯣ. ꯏꯇꯥꯎꯅ ꯄꯥꯈꯪ ꯑꯣꯏꯔꯒ ꯂꯩꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ. ꯂꯩꯕ ꯅꯨꯃꯤꯠꯇ ꯆꯥꯅꯤ, ꯂꯩꯇꯕ ꯅꯨꯃꯤꯠꯇ ꯇꯣꯛꯀꯅꯤ. ꯏꯊꯟꯇꯅꯤꯅ ꯀꯨꯁꯤꯅꯦꯕ. ꯅꯨꯄꯤ ꯊꯤꯖꯤꯜꯂꯗꯤ, ꯑꯉꯥꯡꯁꯨ ꯌꯥꯎꯁꯤꯜꯂꯛꯑꯗꯤ ꯅꯣꯡꯃ ꯄꯣꯊꯥꯒꯦ ꯀꯥꯏꯅ ꯈꯟꯕ ꯅꯠꯇ꯭ꯔꯒ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯜꯂꯁꯦ ꯀꯥꯏꯅ ꯍꯥꯏꯔꯨꯔꯕ ꯑꯣ ꯂꯣꯏꯔꯦ. ꯅꯨꯄꯤ ꯊꯤꯅꯤꯗꯤ ꯈꯪꯉꯤ, ꯊꯥꯛꯅꯤꯗꯤ ꯈꯪꯗꯦ. ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯗꯅꯤ ꯅꯥꯀꯣꯡꯁꯤꯗ ꯁꯤꯡꯖꯥ ꯌꯩꯔꯒ ꯂꯩꯗꯣꯏꯁꯦ. ꯉꯥꯏꯍꯥꯛꯇꯪꯒ ꯄꯣꯊꯥꯕꯁꯦ ꯃꯗꯨ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ. ꯏꯇꯥꯎ, ꯅꯨꯄꯤꯒ ꯊꯤꯔꯨꯈꯤꯅꯨꯀꯣ. ꯑꯁ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯊꯤꯔꯨꯈꯤꯅꯨ. ꯆꯥꯎꯇꯣꯟ ꯅꯣꯛꯂꯒ ꯏꯇꯥꯎ ꯃꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤꯁꯦ. ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯏꯇꯥꯎ? ꯃꯦꯔꯥꯁꯨ ꯅꯣꯛꯂꯒ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ. ꯅꯣꯡꯃ ꯅꯣꯏꯗ ꯂꯥꯛꯀꯦ, ꯑꯩ ꯄꯨꯔꯛꯀꯦ. ꯑꯩꯈꯣꯏꯗ ꯆꯥꯕꯗꯤ ꯆꯥꯐꯝ ꯈꯪꯉꯔꯣꯏ. ꯏꯆꯥꯁꯤꯡꯗꯨꯒ ꯖꯧꯖꯥ. ꯏꯇꯥꯎ, ꯀꯔꯤꯅꯣ ꯅꯪꯕꯣ? ꯅꯣꯏ ꯅꯨꯄꯤ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯁꯥꯕ ꯇꯥꯔꯦꯅꯦ. ꯑꯁ ꯀꯅꯥꯅ ꯈꯥꯡ ꯉꯝꯄꯣꯠꯇꯦ. ꯑꯩꯕꯨꯅ ꯅꯨꯄꯥꯅꯤ, ꯊꯕꯛꯁꯨ ꯍꯥꯏ, ꯑꯗꯨꯒ ꯃꯥꯅ ꯑꯉꯥꯡ ꯁꯦꯟꯅꯒꯦ. ꯑꯁ ꯈꯪꯗ꯭ꯔꯦꯗ. ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯦ. ꯆꯥꯎꯇꯣꯟꯁꯨ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ. ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ. ꯂꯧꯃꯤ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯇꯥꯅ ꯍꯣꯠꯅꯔꯤ. ꯂꯧꯍꯣꯟ ꯍꯨꯟꯈ꯭ꯔꯦ. ꯂꯧ ꯂꯤꯡꯕ ꯅꯨꯃꯤꯠꯅꯤ ꯆꯥꯎꯇꯣꯟ ꯍꯣꯏꯒꯤ. ꯂꯧꯔꯤꯡꯕꯤꯁꯤꯡ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ ꯂꯧꯕꯨꯛꯇꯨꯗ. ꯊꯕꯛ ꯁꯨꯕꯁꯨ ꯂꯦꯞꯇꯦ, ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ. ꯊꯔꯣꯏ ꯈꯨꯜꯂꯤꯕꯤ ꯁꯅꯥꯔꯩꯗ ꯑꯕꯣꯛꯄꯤ ꯁꯛꯅ ꯍꯥꯏꯔꯛꯏ. ꯏꯕꯦꯝꯃ ꯁꯅꯥꯔꯩ, ꯌꯥꯔꯦꯅꯦ, ꯍꯌꯦꯡ ꯀꯣꯟꯅ ꯈꯨꯜꯂꯣꯅꯦ. ꯊꯦꯡꯅꯔꯛꯄ ꯊꯔꯣꯏ ꯑꯃ ꯑꯅꯤ ꯈꯨꯟꯕꯅꯤ. ꯂꯧꯒ ꯂꯤꯡꯗꯈꯩ ꯊꯔꯣꯏꯗ ꯑꯣꯏꯅ ꯃꯤꯇꯥꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯅꯦ. ꯏꯁꯨ ꯆꯥꯎꯇꯣꯟꯒꯤꯁꯦ ꯂꯧꯁꯦ ꯐꯖꯅ ꯑꯝꯇ ꯂꯤꯡꯁꯤꯁꯦ. ꯁꯅꯥꯔꯩꯅ ꯏꯟꯗꯣꯟ, ꯑꯩꯗꯤ ꯊꯔꯣꯏꯁꯦ ꯍꯦꯛꯇ ꯎꯈ꯭ꯔꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯅꯤ. ꯑꯇꯩ ꯊꯕꯛ ꯑꯝꯇ ꯇꯧꯅꯤꯡꯉꯔꯣꯏ. ꯆꯔꯥ ꯐꯥꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯍꯦꯛꯇ ꯈꯨꯅꯤꯡꯉꯒ ꯂꯩꯌꯦꯃꯤ. ꯍꯣ ꯑꯗꯨꯗꯤꯅꯦ ꯆꯩ ꯋꯥꯠꯄꯒꯤꯅꯤ. ꯃꯤꯒꯤ ꯊꯕꯛꯁꯦ ꯍꯥꯟꯅ ꯇꯧꯒꯦꯗꯤ ꯂꯩꯇꯦ. ꯁꯦ ꯊꯔꯣꯏ ꯌꯥꯝꯅ ꯇꯥꯕ ꯂꯧꯐꯝ ꯇꯥꯛꯄꯤꯒꯦ. ꯍꯣꯔꯦꯟ ꯍꯟꯕꯗ ꯈꯨꯜꯂꯒ ꯄꯨꯖꯈꯣ. ꯂꯧꯁꯦ ꯁꯠ ꯂꯤꯡꯊꯣꯛꯁꯤꯁꯦ. ꯅꯪꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦꯕ. ꯈꯨꯠ ꯃꯥꯟꯅꯁꯤ. ꯑꯝꯇ ꯀꯩꯗꯧꯒꯦ ꯏꯕꯦꯝꯃ ꯁꯥ? ꯁꯅꯥꯔꯩ ꯅꯣꯛꯂꯒ ꯏꯟꯗꯣꯟ, ꯊꯔꯣꯏ ꯃꯐꯝ ꯇꯥꯛꯄꯤꯒꯦꯕꯨ ꯍꯥꯏꯔꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ. ꯆꯥꯎꯇꯣꯟꯒꯤ ꯃꯗꯣꯝꯆꯥꯒ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡꯁꯨ ꯍꯧ ꯇꯧꯗꯨꯅ ꯍꯣꯠꯅꯔꯤ. ꯂꯧ ꯂꯤꯡꯕ ꯌꯥꯎ, ꯍꯩꯊꯥ ꯄꯣꯊꯥ ꯁꯦꯝꯕ ꯌꯥꯎ ꯇꯧꯗꯨꯅ. ꯍꯩꯊꯥ ꯄꯣꯊꯥ ꯆꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ. ꯈꯔ ꯌꯥꯝꯅ ꯆꯥꯔꯤꯈꯩ ꯄꯦꯟꯖꯕꯤ, ꯆꯥꯔꯤꯈꯩ ꯍꯥꯎꯒꯟꯕꯤ ꯈꯣꯏꯕꯤꯅ ꯑꯁ ꯍꯥꯎꯈ꯭ꯔꯦꯗ ꯆꯦꯡ ꯀꯕꯣꯛꯁꯤꯗꯤ. ꯆꯥꯎꯇꯣꯟ, ꯂꯩꯇ꯭ꯔꯕꯣ? ꯈꯔꯒ ꯄꯨꯔꯛꯎꯗꯅ. ꯌꯥꯝ ꯍꯥꯎꯋꯤꯕꯨ. ꯅꯨꯄꯤ ꯑꯐꯕꯤ ꯃꯔꯝ ꯃꯣꯛꯄꯤ ꯑꯃ ꯐꯪꯖꯔꯣꯀꯣ. ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ. ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯀꯨꯏꯗꯕꯤ ꯁꯠ ꯍꯦꯛꯇ ꯄꯥꯟꯕꯅꯤ, ꯊꯨꯡꯕꯅꯤ. ꯆꯥꯎꯇꯣꯟꯅ ꯑꯁ ꯏꯇꯩꯃꯒꯤ ꯋꯥꯁꯤꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯈꯤꯕꯗ ꯑꯩꯒꯤ ꯌꯨꯝꯗꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯦ. ꯀꯤꯕꯨ ꯀꯤꯀꯣ. ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯍꯔꯥꯎꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯥꯎꯇꯣꯟ ꯍꯣꯏꯒꯤ ꯂꯧ ꯂꯤꯡꯕ꯫ ꯈꯔ ꯈꯨꯠꯂꯣꯜꯂꯛꯄ ꯍꯧꯔꯛꯄ ꯃꯇꯝꯅꯤ. ꯆꯥꯎꯇꯣꯟꯁꯨ ꯃꯥꯒꯤ ꯂꯧꯐꯝꯗ ꯁꯅꯥꯃꯇꯨꯝꯒ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯌꯦꯡꯖꯩ. ꯅꯣꯡꯃ ꯂꯧꯁꯪꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯁꯅꯥꯃꯇꯨꯝꯗ ꯋꯥ ꯉꯥꯡꯂꯤ. ꯁꯅꯥꯃꯇꯨꯝ, ꯌꯦꯡꯉꯨꯅꯦ, ꯐꯧ ꯄꯥꯟꯕꯤꯁꯤꯡꯁꯦ ꯈꯨꯜꯂꯣꯜꯂꯛꯏ. ꯁꯤꯗꯩꯗꯤ ꯐꯧ ꯆꯔꯣꯡ ꯄꯥꯜꯂꯛꯑꯅꯤ. ꯑꯗꯩꯗꯤ ꯃꯨꯜꯂꯅꯤ. ꯑꯗꯩꯗꯤ ꯈꯥꯎꯔꯅꯤ, ꯌꯩꯔꯅꯤ. ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯊꯥꯒꯠꯆꯔꯤ. ꯀꯨꯝꯁꯤꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ. ꯄꯣꯠꯊꯣꯛꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯪꯖꯒꯗꯕ ꯃꯥꯜꯂꯤ. ꯑꯗꯨꯕꯨ ꯇꯝꯕꯗꯤ ꯉꯝꯗꯦ. ꯀꯔꯤ ꯊꯣꯛꯂꯒꯕ? ꯁꯅꯥꯃꯇꯨꯝꯗꯣ ꯀꯔꯤꯕꯨ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ. ꯒꯧ ꯈꯣꯡꯂꯒ ꯃꯃꯩꯗꯨ ꯐꯦꯠ ꯍꯥꯏ꯫ ꯆꯥꯎꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ. ꯂꯥꯛꯑꯣ ꯆꯠꯁꯦ. ꯑꯁꯣꯝꯗ ꯂꯨ ꯊꯨꯝꯃꯝꯕꯗꯣ, ꯉꯥ ꯀꯌꯥꯝ ꯆꯪꯈꯤ ꯌꯦꯡꯂꯨꯔꯁꯤ. ꯂꯨ ꯀꯥꯏꯔꯨꯔꯁꯤ, ꯑꯗꯨꯒ ꯆꯠꯂꯁꯤ. ꯍꯨꯏ ꯑꯗꯨꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯥꯛꯄꯗꯨꯗ ꯆꯥꯎꯇꯣꯟꯅ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ. ꯏꯗꯣꯝꯆꯥꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯉꯥꯗꯣ ꯄꯤꯔꯨꯁꯦꯕ. ꯆꯥꯛ ꯂꯣꯏꯈ꯭ꯔꯗꯤ ꯉꯥꯁꯤꯡꯗꯣ ꯄꯤꯁꯤꯟꯕ ꯏꯀꯥꯏꯌꯦꯕ. ꯂꯥꯛꯑꯣꯁꯦ. ꯂꯨꯗꯨ ꯄ꯭ꯔꯞ ꯀꯥꯏꯔꯨꯔꯦ. ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯦ ꯉꯥ ꯃꯆꯥ ꯈꯔ ꯆꯪꯂꯝꯕ ꯑꯗꯨ ꯄꯨꯔꯒ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯆꯥꯎꯇꯣꯟ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯝꯗꯦ. ꯐꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫
Madom Amadi Angangsingna Seba Kanna Tauri. Makhurana Maiba Lokthok Loksin Tawduna Yamna Wana Hotnajari. Madom Chana Handakti Thabakto Kanman Krene Nong Sufazna Chotkre Aduna Lok Lehau Tawba Zatni Maibana Hairamba Hidak Singdo Sizinarabadi Keshataurida Makhurana Su Aduni Khara Kharasu Pothagadabani Waman Baduda Anabaduna Ngamkibani Fare Fare Pothar Chak Isingado Khara Chathoknaba Tawr Nampuda Kitang Oirasu Chasiluko Labukidi Keshu Thoidokna Khalunda Aina Sumarak Marakta Yenglibani Nong Sing Chubas Natabanina Kesu Henjina Khalunuko Chaoton Tapna Oi Khuraton Asomdana Loksan Chaba Tomchaga Machanupigadi Haraubana Loiri Tomchana Hai Handakti Aigining Bathunga Haina Tamledana Adunine Kuirabani Aina Kanjarak Libas Nungaire Machanupina Amu Babana Haraurise Chaotonna Masangam the Bairo Manine Machanupina Amu Is Numit Karani Leraga Adam Nava Faradaudubu Sibus Natabasibu Hai Angawia Panadi Kuirak Ledana Masangam Lactrise Chaotona Pagadaba Yamawali Yamnukuina Chankini Pau Panbi Singdo Yang Singadaba Matam Sida Tadok to Natamladi Adam Soibatabani Handakti Lausangi Pobot Singdo Masing Sunapirabasu Aina Namdana Lauragadabani Hera Magi Lawyam Uba Tolumu Haiba Uring Kontoma Chamanba Manas Lafom Chauba Yamba Mani Heli Kaina Aduk Usitanangamba Napa Thorai Macha Machanupina Amu Babada Mana Dumainaga Hybra Haise Makwangina Ikon Hikoladana Mamaidusu Ku Yodoraba Mana Adoyami Usitrida Kaigino Chaoton Gilo Famse Handakti Nampusafuda Laudaba Yade Dudi Bababu Aduk Usitanangamba Tomchagi Nupisu Imung the Tabak Tawduna Lay Loina Tai Makoy Nangana Riba Singdo Kali Ontopani Dako Moy Mapama Chagi Wakhalse Kangreda Aina Semdopasu Ngamdre Ichase Piklingi Matam Kara Pungkak Chawrokpa Fawbadi Yamna Phakibani Pukchel Chawbi Mabuk Phabi Angang Oikibani Hauzikti Madugi Ona Tainabada Lady Mapa Sigi Matau Lauduna Lady Matamna Purakpa Awanbana Wakhal Tarakpa Ngaiba Haibaduni Aina Fana Kana Hotnarabasu Ngamdre Tawrisi Chaoton Numit Masing Fana Kuina Masangamde Magi Lofamda Horiba Pau Panbi Singdugi Damak Khanbadasu Amuke Hena Masadu Sokchin Behenbadu Oirami Hipna Khanjai Aisibu Kharadi Far Adubu Labuk Chatpadi Ngam Curate Tawrise Kura Tonabudi Yangsili Hababu Magisu Lofam Achobo Malay Banina Lofam Anido Aibangam Basnati Lofam Singsna Naknardi Karasafai Aigi Lofam Dubu Karam Toram Gidoribano Repeat Aisisu Karabudi Far Adubu Labuk Chatpadi Ngam Curate Tawrise Kura Tonabudi Yangsili Hababu Magisu Lofam Achobo Malay Banina Lofam Anida Aibangam Basnati Lofam Singsina Naknardi Karasafai Aigi Lofam Dubu Karam Tuklam Gadoribano Aibu Hakchangse Karathuna Kankhat Lokadorage Pau Panbi Singdo Masak Uruktabu Kuir Karam Toklagaba Wakhal Wabane Yadre Chaotondo Maramdi Fana Kuishalakli Mahakna Masangamdraduna Pamungda Sum Hiptuna Leirakli Base Hoi Hana Dagidi Karamakhaidi Fagatlabani Adubu Labuk Chatuna Tabak Subangamba Haibadumadi Oitri Numit Karani Haukre Chaoton Su Nomagi Masakan Khalakli Labuk Chatpangamlani Khanbada Masada Langtaknaba Harauba Mafauzai Ahingdo Monong Sanaduna Tumkre Aying de Yukse Yahongata Hauraba Aduga Charawan Thoga Labuk the Prabab Chalaba Tharoi Sukhara Kulaki As Aigi Popanbi Singdubu Karam Torangane Kang de Toris Hoida Haying Bahiduni Haying di Yahausi Nanganangalingada Hauraga Chalaki Idom Chahoidagi Chak Lauraga Charawan Bana Padoireba Kuida Mina Dum Taga Charais Kanade
ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯧꯒꯠꯂꯒꯅꯦ ꯏꯁꯥꯅ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦꯗ ꯏꯀꯥꯏꯔꯤ ꯏꯗꯣꯝꯆꯥꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯂꯩꯔꯦ ꯋꯥꯈꯜꯗꯨ ꯃꯔꯤ ꯃꯔꯤ ꯑꯗꯨꯝ ꯈꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯅꯨꯃꯤꯠꯅ ꯀꯥꯔꯣꯡ ꯆꯥꯛ ꯌꯨꯡꯉꯦ ꯍꯥꯏꯕꯗꯨ ꯌꯧꯔꯦ ꯃꯗꯣꯝꯆꯥꯅ ꯆꯥꯎꯇꯣꯟ ꯆꯥꯎꯇꯣꯟ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯂꯧꯕꯨꯛ ꯆꯠꯀꯅꯤ ꯍꯥꯏꯗꯩꯅꯦ ꯉꯔꯥꯡ ꯂꯧꯕꯨꯛ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯊꯦꯡꯉꯦꯅꯦ ꯍꯧꯒꯠꯂꯣꯅꯦ ꯆꯠꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯣ ꯉꯁꯤ ꯃꯇꯝꯗꯨꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯆꯥꯎꯇꯣꯟ ꯃꯀꯣꯛꯇ ꯃꯊꯥ ꯁꯥꯅ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯗꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯀꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯏꯗꯣꯝꯆꯥ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯩ ꯂꯧꯕꯨꯛ ꯆꯠꯇꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯦ ꯆꯥꯎꯇꯣꯟꯗꯨ ꯀꯣꯟꯊꯣꯡ ꯇꯥꯅ ꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯃꯇꯨꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯅꯥꯃꯇꯨꯝ ꯅꯪꯁꯦ ꯑꯩꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯕꯤꯕ ꯌꯥꯕꯅꯤ ꯁꯦ ꯊꯥꯡꯖꯧꯁꯦ ꯀꯥꯎꯔꯝꯃꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯪꯉꯛꯏꯕꯅꯦꯕꯁꯦ ꯊꯥꯡꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯗ ꯍꯩꯕꯖꯥꯠ ꯅꯠꯇꯦ ꯊꯥꯡꯗꯣ ꯂꯧꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯅꯥꯃꯇꯨꯝꯁꯨ ꯑꯃꯨꯛ ꯏꯟꯅꯈ꯭ꯔꯦ ꯆꯥꯎꯇꯣꯟ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯐꯖꯔꯦꯅꯦ ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯒꯠꯀꯦ ꯆꯥꯛ ꯊꯣꯡꯒꯦ ꯀꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯐꯖꯔꯦꯕꯁꯦ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯦ ꯃꯊꯟꯇ ꯅꯣꯛꯐꯦꯠꯀꯁꯨ ꯑꯃꯨꯛ ꯇꯧꯏ ꯆꯥꯎꯇꯣꯟ ꯂꯥꯞꯅ ꯇꯥꯝꯅ ꯎꯔꯦ ꯃꯥꯒꯤ ꯂꯧꯐꯝꯗꯣ ꯄꯨꯡꯁꯪ ꯁꯪꯅ ꯎꯔꯦ ꯍꯔꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯕꯨ ꯈꯔ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯆꯤꯡ ꯑꯗꯨ ꯁꯔꯨꯛ ꯈꯔ ꯅꯤꯡꯈꯥꯏꯔꯛꯄ ꯎꯔꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯡꯗꯨ ꯑꯁꯨꯝ ꯆꯦꯟꯊꯔꯛꯄꯗ ꯆꯥꯎꯇꯣꯟꯒꯤ ꯂꯧꯐꯝꯁꯤꯡꯗꯨꯗ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯊꯥ ꯊꯥ ꯂꯥꯎꯅ ꯂꯩꯅꯥꯡꯁꯤꯡꯗꯨꯅ ꯐꯧ ꯄꯥꯟꯕꯤꯁꯤꯡꯗꯨꯗ ꯑꯣꯠꯄꯤꯔꯤ ꯑꯃꯨꯛ ꯍꯟꯅ ꯃꯄꯨꯟꯁꯤꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯃꯁꯤꯇꯕꯨ ꯎꯍꯟꯅꯕ ꯆꯥꯎꯇꯣꯟ ꯂꯥꯛꯄꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯆꯥꯎꯇꯣꯟ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯋꯥꯈꯜ ꯃꯪꯅ ꯑꯗꯨꯝ ꯂꯦꯞꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯃꯇꯧꯅ ꯁꯤꯗꯤ ꯑꯩꯕꯨ ꯃꯪꯅ ꯇꯥꯏꯕꯪꯅ ꯑꯩꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯁꯤꯗꯅꯤꯀꯣ ꯑꯩꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯐꯧ ꯄꯥꯟꯕꯤꯁꯤꯡ ꯑꯗꯨ ꯀꯟꯅꯕ ꯂꯩꯈꯣꯝꯗꯨ ꯐꯥꯠꯇꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯪ ꯂꯥꯎꯅ ꯆꯦꯟꯊꯔꯛꯄꯅ ꯎꯄꯥꯏ ꯑꯝꯇ ꯂꯩꯈꯤꯗꯦ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯋꯥꯈꯜ ꯃꯪꯅ ꯐꯝꯂꯤ ꯆꯥꯎꯇꯣꯟ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯖꯔꯛ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯕꯀꯣ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯐꯧ ꯄꯥꯟꯕꯤ ꯃꯁꯛ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯏꯃꯥ ꯏꯄꯥꯒꯤ ꯂꯧꯐꯝ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯜꯂꯨꯕꯁꯨ ꯂꯩꯇꯦ ꯂꯥꯟꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯏꯃꯥ ꯏꯄꯥꯅ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤꯀꯣ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯄꯣꯛ ꯑꯩꯁꯦ ꯍꯤꯡꯗꯕꯅ ꯐꯔꯦꯗ ꯀꯞꯀꯦ ꯍꯥꯏꯔꯕꯁꯨ ꯀꯞꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯆꯥꯎꯇꯣꯟꯗꯨ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯂꯧꯐꯝꯗꯣ ꯂꯧꯐꯝ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯁꯨꯞꯅꯇꯪꯒꯤ ꯑꯋꯥꯡꯕ ꯐꯧ ꯄꯥꯟꯕꯤ ꯑꯃꯈꯛ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯍꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟꯅ ꯑꯩꯒꯤ ꯑꯋꯥꯕ ꯏꯇꯧꯁꯤ ꯎꯕꯗ ꯅꯪꯗꯤ ꯁꯤꯕ ꯀꯤꯔꯕꯣ ꯃꯥꯡꯈ꯭ꯔꯣ ꯃꯨꯠꯈ꯭ꯔꯣ ꯂꯣꯏꯅꯃꯛ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯕꯤꯒꯅꯨ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯪꯅ ꯂꯩꯔꯤꯉꯩ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯎꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯡꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯁꯥꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯀꯤꯒꯅꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯌꯦꯡꯉꯨ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯀꯨꯏꯔꯦ ꯅꯪꯅ ꯋꯥꯖꯔꯛꯂꯤꯕ ꯍꯣꯠꯅꯖꯔꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯔꯝꯒꯦ ꯃꯁꯤꯗ ꯍꯧꯔꯤꯕ ꯐꯧ ꯄꯥꯟꯕꯤ ꯑꯃꯈꯛꯁꯦ ꯑꯆꯝꯕ ꯅꯠꯇꯦ ꯏꯆꯥꯒꯤꯗꯃꯛ ꯄꯤꯔꯕꯅꯤ ꯅꯪꯅ ꯄꯥꯟꯕꯤ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤꯀꯣ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯏꯪꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯅꯪꯒꯤ ꯍꯦꯛ ꯅꯆꯥ ꯅꯅꯥꯎꯒꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨꯀꯣ ꯄꯥꯟꯕꯤ ꯑꯁꯤ ꯈꯛꯇꯗꯒꯤ ꯊꯣꯛꯂꯛꯄ ꯐꯧꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯐꯪꯖꯔꯣꯀꯣ ꯋꯥꯐꯝ ꯑꯁꯤ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯗꯦꯀꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯈꯣꯝꯁꯤꯡ ꯑꯁꯤꯗꯤ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯂꯥꯞꯅ ꯌꯦꯡꯕꯗ
mi atopana urabasu phau hauba manaba napi ngakta hohalagi nangi akoiba lofamse adubu phau panbi asigi akoibadadi ikang kang halagi nang matam chupada kawganu ko panbi asibu cheksina senabiyu ko ichanupa asi haram laga mangkhre mitmang maktada aduga lekhom singdusu mangkhre Chaoton ingangakna karino hojikidabo mangla taibangla aibu karino torishibo thaja sikadai thajaroi sikadai hoida hingna siraba aibu yengba haibaduni mi kana amatada haidokanu haiba phau panbi amakhak asina karamna ibu ina kholan gadoribano changyengna thalaba punchini matamgi khongchat ngaiba tabani Chaoton Gyanmen itata da khai mayumda halai labukta thengnarakhiba singdu khaluraga kibu kisilai asumna numit kharani do nungtigi labukta chatlammi ising maising ningthina yengbirami napi phoidok birami angakpani phau panbi ado ham chawrakle mapopsu yamna chawi aduga wangbasu Chaoton-dagi khara helap leirami Chaoton-na nongmagi sum wangkhale ane kari phau panbino sibo kayam wangkhidoi jano khangdrera yengba haiduni ahanbada thajaramdaba ado atenba matamgi manungda Chaoton leibaki saktam aduna harambasing ado nongmagi thajaba hengalai numit kharani leibadagi magi naitom hauba phau panbido phau charong mabuk athanba mayam charong yanduna palambi numit kharanigi matungda phausing adu amuk mulle Chaoton haraubaga kibaga pullaga mathanda sonjai karino mi atai kanamtagi phau munbadi lardana phau chorong phauba yandri aduga sina panbisu amakak phausing sisu loina mullene aibu panbise lau khawba dumaina thangolna lelasirane as yaroida uzamuk chawre ai ithantana konbada thungsu thungaroi masi panbise haifet nomlagi yenglaki asumna Chaoton-na achawa phau panbi ado nombada phausingdo joy kelaklami phau panbi makhongi adwaido sitnali sumangumna napi amata su haude kelini he aidi bora su purakte kamain tongni side hera phau panbi amakhakki phaunabu kayam yamnigi apanba khara se kantharaga kokche chida oina haplaga puraga loi phau khaji khaksibu kaidorudoino aibo khangdreda ai ngawri asumna Chaoton-na phausing ado kantharami adubu phausing adudi tarakpagi loiba nairamde magi lofamgi phaniam pakna phauna chingmuk wangna paiba haibado oire Chaoton-di mapunsida adumna amukta su udri kibana maklapu nikle karino torishide hais mina hangadi kaino aina khumdoisibo ai khuragi sangarido amta loruki asumna Chaoton-na sangarido madom chada haifet hairamlaga bora phaniam ama purakle matamdo ayukni phausingdu borada halingai numit takhidawre uchitna chinna loiraduna Chaoton sor sangno holaga as khwangase tek tawre mina hangagasu as hoida anganbu phauni haraga loi mamli tawre mana sangari duda phausingdu puraklibado amuk purakpanasu loiba naidedo manga tarulak halli somda madom chaga makhuragadi nungsa thirurabani thenga phawa halaktabaduda adubu oirakliba matawduda makhurana is Chaoton nate kamain tawrino side aibu mangla taibanglane Chaoton noklaga khura taibang nate nangbu lau khawbagi yaibagi aikhoidasu karimtasu hairamde Chaoton-du swai lawi kari khumgadabano khangde ngihaktangdi tapna khuraton aigi angamba khara tek adum honaraba migi khutlangado sum talaba madom chana hoida phare aduna haujikse mi kanapta phau mapan sadri ibungo nangise anganbagi phauga oire taiba matamdane tangna taigadawribaniko hai ngaiko
ꯃꯥꯒꯤ ꯇꯣꯝꯆꯥ ꯍꯥꯏꯕ ꯑꯔꯤꯛꯄꯗꯣ ꯃꯗꯨꯗ ꯍꯟꯗꯛ ꯐꯧ ꯑꯣꯏꯅ ꯄꯤꯕ ꯌꯥꯗꯦ, ꯌꯥꯝ ꯎꯁꯤꯠꯇꯕꯅꯤ ꯑꯩꯈꯣꯏꯕꯨ꯫ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯄꯥꯝꯕꯅꯤ꯫ ꯐꯧꯁꯤꯡꯁꯦ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯗ ꯃꯃꯜ ꯇꯥꯡꯅ ꯌꯣꯜꯂꯦꯗꯅ, ꯑꯗꯨꯒ ꯇꯣꯝꯆꯥꯗ ꯐꯧꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯈꯤꯕ ꯑꯗꯨꯅ ꯐꯅꯤ꯫ ꯐꯧ ꯑꯣꯏꯅ ꯄꯤꯈ꯭ꯔꯗꯤ ꯌꯥꯝꯅ ꯃꯥꯡꯖꯒꯅꯤ꯫ ꯑꯦ ꯍꯣꯏꯅꯦ ꯏꯗꯣꯝꯆꯥ, ꯃꯗꯨ ꯌꯥꯏ, ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦ꯫ ꯈꯨꯔꯥꯇꯣꯟ, ꯍꯌꯦꯡꯂ ꯀꯔꯤꯅꯣꯃ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯔꯨꯁꯤꯔꯥ? ꯑꯗꯨꯒ ꯐꯧꯁꯤꯁꯨ ꯇꯥꯏꯅꯕ ꯃꯤ ꯊꯤꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝ ꯍꯔꯥꯎꯅꯔꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯦꯡ ꯐꯧ ꯂꯂꯣꯟꯕ ꯌꯥꯝꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯆꯥꯎꯇꯣꯟꯒꯤ ꯐꯧꯁꯤꯡꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯝꯅ ꯂꯧꯈ꯭ꯔꯦ꯫ ꯆꯥꯎꯇꯣꯟꯅ ꯃꯈꯨꯔꯥꯗ, ꯈꯨꯔꯥꯇꯣꯟ, ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯁ, ꯑꯩꯗꯤ ꯃꯤꯍꯨꯟꯁꯦ ꯌꯥꯝ ꯆꯣꯡꯉꯤꯗ꯫ ꯃꯈꯨꯔꯥꯅ ꯅꯣꯛꯂꯒ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯅ꯫ ꯉꯁꯥꯏ ꯃꯥꯒꯤ ꯇꯣꯝꯆꯥ ꯍꯥꯏꯕꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯅ ꯂꯩꯍꯧꯔꯤꯗꯣ ꯌꯦꯡꯉꯨ, ꯃꯕꯨꯛꯅꯒꯗꯤ ꯐꯠꯇ꯭ꯔꯕꯅꯤꯅ ꯉꯛꯑꯒ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ, ꯆꯍꯤ 2-3 ꯆꯨꯞꯅ ꯁꯤꯡꯒꯗꯕ ꯃꯥꯒꯤ ꯂꯧꯁꯥꯟꯗꯣ ꯉꯁꯥꯏ ꯉꯥꯏꯍꯥꯛꯇꯪꯗ ꯂꯣꯏꯅ ꯀꯣꯛꯑꯝꯃꯦꯅꯦ, ꯈꯪꯕ꯭ꯔꯥꯗꯣ? ꯆꯥꯎꯇꯣꯟ ꯍꯔꯥꯎꯅ, ꯈꯨꯔꯥꯇꯣꯟ, ꯏꯗꯣꯝꯆꯥ, ꯑꯩꯁꯦ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯗ꯭ꯔꯦꯀꯣ, ꯋꯥꯏ ꯁꯪꯉꯤ꯫ ꯏꯃꯥꯒ ꯏꯄꯥꯒꯗꯨꯗꯪ ꯂꯩꯔꯝꯂꯕꯗꯤ꯫ ꯏꯗꯣꯝꯆꯥ, ꯁꯤꯅ ꯉꯥ ꯑꯍꯥꯎꯕ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯆꯥꯁꯤ꯫ ꯅꯪꯒꯤ ꯑꯗꯨꯝ ꯊꯝꯖꯤꯟꯖꯧꯗ꯫ ꯑꯁ, ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯇꯣꯟꯒꯅ ꯑꯩꯕꯨ ꯍꯣꯠꯅꯕꯤꯔꯛꯑꯒ ꯉꯁꯤ ꯅꯣꯡꯃꯈꯛꯇꯤ ꯑꯩꯅ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯂꯩꯕꯗꯤ ꯌꯥꯏꯗꯅ꯫ ꯆꯥꯎꯇꯣꯟ ꯋꯥꯈꯜ ꯈꯔꯗꯤ ꯌꯥꯡꯉꯤ꯫ ꯃꯥꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯑꯃꯗꯤ ꯃꯈꯨꯔꯥ ꯍꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯈꯥꯏꯗꯣꯛꯂꯒ ꯈꯔ ꯑꯃꯁꯨ ꯂꯦꯝꯂꯦ꯫ ꯃꯗꯨ ꯇꯥꯏꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯔꯒꯦ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯍꯩꯁ, ꯐꯧ ꯄꯥꯟꯕꯤꯗꯨꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ, ꯃꯥꯡꯉꯝꯃꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯈꯨꯏꯔꯝꯃꯗ꯭ꯔꯥ? ꯍꯌꯦꯡ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ, ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯍꯥꯏꯕꯅꯤ꯫ ꯂꯥꯡꯇꯛꯅꯕꯅ ꯌꯦꯡꯅꯤꯡꯕꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯗ ꯆꯠꯈ꯭ꯔꯦ ꯂꯧꯕꯨꯛꯇ꯫ ꯍꯥꯟꯅꯒꯨꯝ ꯆꯞ ꯆꯥꯅ ꯐꯧꯁꯤꯡꯗꯨ ꯄꯥꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛ ꯅꯤꯛꯇꯨꯅ ꯌꯦꯡꯕꯗ ꯈꯔ ꯀꯦꯜꯂꯛꯏ꯫ ꯆꯥꯎꯇꯣꯟꯅ, ꯅꯤꯛꯑꯔꯣꯏꯗ, ꯊꯝꯐꯝ ꯂꯩꯔꯔꯣꯏ, ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯡꯇꯤꯒꯤ ꯌꯦꯡꯁꯤꯟꯕꯤꯔꯒꯦ꯫ ꯉꯁꯤ ꯈꯔꯁꯤꯕꯨꯗꯤ ꯄꯨꯔꯒꯦ꯫ ꯑꯗꯨꯕꯨ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤꯗꯣ꯫ ꯅꯨꯡꯇꯤꯒꯤ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗ ꯐꯧꯕꯣꯠ ꯈꯔꯗꯤ ꯑꯗꯨꯝ ꯄꯨꯔꯛꯏ꯫ ꯃꯈꯨꯔꯥ ꯍꯣꯏꯗꯁꯨ ꯈꯪꯍꯟꯗ꯭ꯔꯦ, ꯂꯣꯟꯅ ꯂꯣꯟꯅ ꯇꯥꯏꯊꯣꯛꯂꯦ꯫ ꯈꯨꯝꯐꯝ ꯂꯩꯔꯔꯣꯏꯗꯕ ꯃꯔꯝꯅꯅꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯁꯤ꯫ ꯆꯥꯎꯇꯣꯟ ꯑꯇꯦꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯦ꯫ ꯇꯣꯝꯆꯥꯒꯨꯝꯅ ꯁꯔꯨꯛ ꯈꯨꯟꯃꯨꯛ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯇꯣꯝꯆꯥꯅ ꯆꯥꯎꯇꯣꯟꯒꯤ ꯃꯈꯨꯔꯥꯗ, ꯏꯕꯨꯡꯉꯣ ꯆꯥꯎꯇꯣꯟꯁꯦ ꯅꯨꯡꯁꯤꯅꯦꯍꯦ, ꯁꯨꯕ ꯅꯣꯝꯕꯅ ꯀꯜꯂꯤꯕ, ꯃꯔꯝꯅ ꯃꯔꯝ ꯃꯣꯛꯏꯕ, ꯌꯥꯝ ꯐꯩꯗ꯫ ꯑꯩꯗꯤ ꯊꯥꯒꯠꯂꯤꯕꯅꯤꯅꯦ, ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯋꯥꯔꯤ ꯂꯤꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯉꯣꯟꯗ ꯄꯤꯔꯒꯦ ꯈꯜꯂꯤ꯫ ꯅꯣꯏ ꯋꯥ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯅꯧꯗꯅ꯫ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒꯗꯨ ꯏꯪꯉꯉꯛꯅ, ꯍꯣꯏ ꯈꯠꯅꯁꯦ ꯃꯥꯃ, ꯂꯧꯁꯤꯡ ꯑꯁꯦ ꯂꯣꯏꯔꯒ ꯇꯞꯅ ꯏꯪꯅ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯉꯛꯄꯅꯤ, ꯃꯤꯁꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯑꯗꯤ ꯂꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯥꯎꯇꯣꯟ ꯀꯨꯏꯔꯦ ꯂꯧꯕꯨꯛ ꯆꯠꯂꯨꯗꯕꯁꯨ, ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯁꯨꯝ ꯇꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯁ, ꯇꯜꯂꯦꯗ ꯆꯠꯄ, ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯆꯍꯤ ꯑꯃꯒꯤ ꯋꯥꯠꯇꯅ ꯂꯩꯔꯦ, ꯑꯔꯦꯝꯕ ꯈꯔꯁꯨ ꯂꯩꯔꯦ, ꯁꯦꯟꯗꯣꯏ ꯁꯟꯗꯣꯛꯑꯒ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ꯫ ꯑꯁ, ꯑꯩ ꯆꯠꯂꯔꯣꯏꯗ, ꯌꯥꯝ ꯋꯥꯔꯦꯕ꯫ ꯃꯤ ꯑꯇꯩꯒꯤ ꯂꯧ ꯌꯩꯅꯕ ꯃꯇꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯅꯩꯊꯔꯨꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗꯅ ꯃꯆꯥꯅꯨꯄꯤꯅ, ꯄꯥꯕ, ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯣ ꯀꯔꯤ ꯍꯥꯏꯅꯔꯒꯦ? ꯃꯤ ꯈꯔ ꯊꯨꯖꯤꯟꯁꯦ ꯍꯥꯏꯔꯒ꯫ ꯃꯃꯥꯅ ꯁꯥꯎꯔꯞ, ꯂꯥꯏꯃ ꯏꯀꯥꯏ ꯈꯪꯗꯦꯍꯦ, ꯅꯣꯏ ꯅꯄꯥꯅ ꯆꯥꯁꯦ, ꯌꯦꯡꯅꯤꯡꯗꯦꯍꯦ, ꯑꯋꯣꯟ ꯑꯋꯣꯟ ꯆꯥꯕ ꯅꯨꯃꯤꯠ ꯂꯩ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯃꯄꯥꯅ, ꯍꯩ, ꯈꯨꯗꯣꯡ ꯆꯥꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛ ꯂꯥꯛꯄ ꯅꯠꯇꯦꯀꯣ, ꯂꯥꯡꯒꯅꯨ ꯅꯪ, ꯅꯆꯥꯒꯤ ꯐꯒꯗꯕ ꯃꯐꯝ ꯌꯦꯡꯖꯕꯅꯤ꯫ ꯃꯇꯝꯗꯨ ꯃꯌꯥꯝꯒꯤ ꯂꯧ ꯌꯩꯅꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯃ ꯆꯥꯎꯇꯣꯟ ꯇꯨꯃꯤꯟꯅ ꯂꯧꯕꯨꯛꯇ ꯆꯠꯂꯨꯏ꯫ ꯐꯧ ꯄꯥꯟꯕꯤꯗꯣ ꯀꯨꯏꯔꯦ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕ, ꯌꯥꯝꯅꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯑꯁ, ꯇꯟꯗꯤ ꯇꯜꯂꯦꯗꯀꯣ ꯑꯩꯁꯦ ꯆꯠꯇꯣꯏꯁꯦ, ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯂꯧꯕꯨꯛ ꯀꯨꯝꯂꯛꯇ꯭ꯔꯤꯁꯦ꯫ ꯃꯤꯅꯦ ꯎꯔꯁꯨ ꯌꯥꯔꯣꯏ ꯈꯪꯈꯤꯅꯤ, ꯑꯗꯨꯅꯗꯤ ꯇꯜꯂꯁꯨ ꯑꯗꯨꯝ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯟꯅ ꯆꯠꯂꯤ꯫
ꯐꯧ ꯅꯤꯛꯄꯗ ꯑꯗꯨꯝ ꯍꯥꯟꯅꯒꯨꯝ ꯐꯧ ꯃꯌꯥꯝ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯐꯧꯁꯤꯡꯗꯨ ꯄꯨꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯗꯨ ꯇꯩꯊꯣꯛꯄꯗꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯅꯤꯡꯊꯧꯒ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯥꯕꯨ ꯎꯁꯤꯠꯈꯤꯗꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥꯗꯨꯁꯨ ꯂꯥꯛꯂꯒ ꯃꯔꯩꯒ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, ꯆꯥꯎꯇꯣꯟ, ꯉꯥ ꯈꯔ ꯐꯥꯏ ꯍꯥꯏꯗꯅ ꯄꯨꯔꯛꯄꯅꯤ, ꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯉꯥꯡꯁꯦ, ꯏꯆꯥ ꯅꯨꯄꯥꯁꯦ, ꯅꯪꯒꯤꯗ ꯊꯕꯛ ꯈꯔ ꯁꯨꯍꯟꯒꯦ, ꯊꯕꯛ ꯑꯝꯇꯗꯤ ꯄꯤꯌꯨꯗꯅ꯫ ꯁꯤꯡ ꯈꯥꯏꯕ꯭ꯔꯥ, ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯑꯣꯏꯒꯦꯔꯥ? ꯆꯥꯎꯇꯣꯟ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯌꯥꯝꯅ ꯅꯥꯄꯜ ꯇꯧꯈ꯭ꯔꯦ꯫ ꯏꯇꯩꯃ, ꯑꯩꯗꯤ ꯉꯥ ꯃꯆꯥꯁꯦ ꯆꯥꯗꯦ꯫ ꯍꯣꯏ, ꯑꯉꯥꯡꯒꯤ ꯊꯕꯛꯇꯨꯕꯨꯗꯤ ꯌꯥꯅꯤ, ꯌꯥꯝ ꯂꯩ, ꯌꯥꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯝꯂꯦ꯫ ꯇꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯆꯥꯎꯇꯣꯟꯒ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯋꯣꯡ ꯑꯋꯣꯟꯗꯤ ꯇꯣꯝꯆꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯇꯪꯈꯥꯏ ꯑꯃꯅꯤ ꯎꯜꯂꯤꯕ꯫ ꯏꯪꯊꯝꯊꯥ ꯌꯧꯔꯦ꯫ ꯎꯅꯥ ꯀꯪꯕ ꯃꯇꯝ, ꯎꯅꯥ ꯇꯥꯕ ꯃꯇꯝ, ꯅꯣꯡꯃꯇꯁꯨ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯂꯨꯗ꯭ꯔꯦ꯫ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯈꯤꯕꯗꯒꯤ ꯆꯥꯎꯇꯣꯟ ꯑꯣꯜꯂꯛꯄ ꯆꯍꯤꯒꯤ ꯑꯉꯟꯕ ꯐꯧ ꯂꯣꯛꯄ ꯃꯇꯝꯗ ꯆꯥꯎꯇꯣꯟ ꯐꯧ ꯅꯤꯛꯄ ꯆꯠꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ꯫ ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯐꯧ ꯄꯥꯟꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯀꯅꯥꯅ ꯍꯨꯔꯥꯟꯈ꯭ꯔꯦ? ꯂꯩꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯎꯔꯦ, ꯄꯤꯁꯛ ꯄꯤꯛꯅ ꯂꯧꯋꯣꯟꯃꯨꯛꯇꯪ ꯋꯥꯡꯕ ꯄꯥꯟꯕꯤ ꯃꯆꯥ ꯑꯃ ꯍꯧꯔꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛꯀꯤ ꯁꯛꯇꯝꯗꯨ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯅꯪꯅ ꯀꯥꯎꯊꯣꯛꯏ, ꯅꯣꯡꯃꯇꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯐꯧ ꯄꯥꯟꯕꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯂꯧꯁꯤꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯆꯥꯎꯇꯣꯟ ꯅꯍꯥꯟ ꯃꯈꯩ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ, ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ꯫ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯗꯣ ꯋꯥꯈꯜ ꯊꯦꯜꯂꯨꯕꯗꯒꯤ ꯗꯁꯥ ꯇꯥꯈ꯭ꯔꯦ꯫ ꯆꯥꯎꯇꯣꯟ ꯀꯞꯅ ꯀꯞꯅ ꯍꯜꯂꯛꯏ꯫ ꯋꯥꯈꯜ ꯊꯦꯟꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯗꯀꯣ, ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯑꯩꯁꯦ꯫ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯇꯜꯂꯨꯕꯗꯒꯤ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯔꯛꯈꯤꯕꯅꯤꯀꯣ꯫ ꯃꯥꯕꯨ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯃꯤꯁꯤꯡꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯈꯨꯝꯃꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯜ ꯄꯨꯂꯞ ꯑꯣꯏꯅ ꯇꯤꯜꯂꯒ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯂꯤꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯆꯥꯡ ナꯏꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯅꯈ꯭ꯔꯦ꯫ ꯇꯣꯝꯆꯥꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯆꯨꯔꯤꯗꯨꯗ ꯐꯝꯂꯒ ꯆꯨꯕꯥ ꯃꯦꯠꯂꯒ, ꯑꯁ, ꯑꯩꯅꯗꯤ ꯆꯥꯎꯇꯣꯟ ꯍꯥꯏꯕꯗꯣ ꯏꯅꯥ ꯈꯨꯜꯂꯦ ꯈꯟꯗꯅ ꯏꯆꯥꯒꯤꯗꯃꯛ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯄꯤꯔꯤ꯫ ꯑꯗꯨꯒ ꯑꯁ, ꯃꯥꯒꯤ ꯂꯟ ꯊꯨꯝꯗꯤ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯦꯗꯅ ꯇꯧꯔꯤꯁꯦ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯋꯨꯟꯄꯣꯠꯁꯤꯡꯗꯨ ꯀꯥꯏꯊꯣꯛꯂꯒ ꯑꯃꯨꯛ ꯆꯥꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯐꯅ ꯌꯥꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯇꯪꯈꯥꯏ ꯍꯦꯟꯅꯅꯤ ꯄꯤꯔꯤꯕ ꯂꯨꯍꯣꯡꯕꯗ꯫ ꯑꯃꯨꯛ ꯐꯅꯌꯥꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁ, ꯑꯩꯒꯤꯗꯤ ꯑꯃꯠꯇꯕꯨ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ, ꯍꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯆꯥꯎꯇꯣꯟ ꯍꯥꯏꯁꯤꯁꯨ ꯋꯥꯖꯔꯛꯂꯦ, ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯀꯟꯖꯩ, ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ, ꯃꯣꯏ ꯑꯗꯨꯝ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯖꯔꯁꯅꯨ, ꯅꯆꯥꯅꯨꯄꯤꯗ ꯄꯤꯕꯅꯦ, ꯑꯇꯣꯞꯄꯗ ꯅꯠꯇꯤꯌꯦ꯫ ꯆꯥꯎꯇꯣꯟꯒꯤꯁꯨ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯁꯛꯇꯝ ꯂꯥꯏꯗꯨꯅ ꯄꯤꯔꯝꯕ ꯐꯧ ꯆꯦꯡ ꯂꯟ ꯊꯨꯝ ꯈꯔꯗꯤ ꯂꯩꯔꯤꯗꯅ, ꯄꯠ ꯇꯠꯄꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯆꯥꯎꯇꯣꯟꯁꯨ ꯍꯥꯟꯅꯒꯨꯝ ꯋꯥꯕꯃꯛꯇꯤ ꯅꯠꯇ꯭ꯔꯦ, ꯌꯥꯝꯅ ꯐꯤꯕꯝ ꯐꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯣꯏꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯆꯥꯎꯇꯣꯟꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯃꯌꯦꯡ ꯇꯥꯗꯨꯅ ꯑꯔꯤꯛꯄꯒꯤ ꯃꯔꯜ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤ꯫